ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯏꯔꯣꯝ ꯃꯩꯇꯩ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯤꯔꯊ ꯖꯇ꯭ꯔꯥ ꯀꯧꯕ ꯂꯤꯂꯥ ꯃꯆꯥ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯑꯃꯁꯨꯡ ꯃꯉꯥꯁꯨꯕ ꯇꯥꯡꯀꯛ ꯂꯧꯕꯤꯔꯁꯤ꯫ ꯑꯗꯨꯒ ꯂꯤꯂꯥ ꯃꯆꯥ ꯑꯁꯤ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ ꯀꯅꯥ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯃꯌꯥꯝꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯅꯕ ꯁꯦꯝꯖꯕꯅꯤ꯫ ꯂꯧꯕꯤꯔꯁꯤ꯫ ꯀꯔꯤꯅꯣꯅꯦ ꯉꯥꯡꯅꯔꯤꯕ ꯋꯥꯁꯤꯕꯣ? ꯑꯩꯕꯨ ꯚꯥꯞ ꯑꯃꯠꯇ ꯇꯥꯗ꯭ꯔꯤꯅꯦ꯫ ꯈꯨꯔꯥꯏꯕꯨꯡꯉꯣ, ꯇꯣꯟꯗꯣꯝꯕꯤꯅ ꯚꯣꯠ ꯂꯦꯞꯄꯒꯤ ꯑꯩꯉꯣꯟꯗꯒꯤ ꯂꯨꯄꯥ 1,000 ꯂꯧꯈꯤ꯫ ꯂꯨꯄꯥ 100 ꯑꯃꯗꯤ ꯑꯩꯒꯤꯅꯤ꯫ 900 ꯑꯃꯗꯤ ꯑꯩꯈꯣꯏ ꯏꯃꯥꯗ ꯃꯈꯣꯏꯒꯤ ꯃꯔꯨꯞꯀꯤ ꯁꯦꯜ ꯈꯥꯏꯖꯤꯟꯅꯕꯒꯤ ꯄꯩꯁꯥꯅꯤ꯫ 900 ꯑꯗꯨꯗꯤ ꯄꯤꯈꯤꯗꯕ ꯌꯥꯗ꯭ꯔꯦ꯫ ꯍꯌꯦꯡꯃꯛ ꯄꯤꯈꯤꯗ꯭ꯔꯕꯗꯤ ꯋꯥ ꯊꯣꯛꯅꯕ ꯇꯥꯔꯦ꯫ ꯑꯩꯍꯥꯛ ꯎꯄꯥꯏ ꯑꯃ ꯂꯩꯇꯗꯨꯅ ꯇꯧꯕꯅꯤ꯫ ꯇꯣꯟꯗꯣꯝꯕꯤ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯑꯊꯨꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯄꯨꯔꯕꯅꯤ꯫ ꯑꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯍꯥꯏ, ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤ, ꯅꯪꯅ ꯚꯣꯠ ꯂꯦꯞꯄꯒꯤ ꯑꯣꯖꯥꯗꯒꯤ ꯄꯩꯁꯥ ꯄꯨꯕ ꯍꯧꯅꯕ꯭ꯔꯣ? ꯑꯣꯛꯇꯕꯤ, ꯅꯪ ꯑꯁꯤ ꯂꯩꯔꯝꯃꯣ ꯈꯪꯒꯅꯤ ꯅꯪ꯫ ꯕꯥꯖꯤ, ꯑꯖꯝꯇ ꯈꯥꯝꯃꯣ ꯕꯥꯖꯤ꯫ ꯉꯥꯏꯈꯣꯅꯦ. ꯑꯩꯉꯣꯟꯗꯒꯤ 500 ꯑꯃꯒ ꯅꯪꯒꯤ ꯑꯣꯖꯥ ꯕꯤꯔꯦꯟꯗꯒꯤ 1,000 ꯂꯧꯔꯤꯕꯅꯤꯅꯦ꯫ ꯇꯣꯟꯗꯣꯝꯕꯤ, ꯚꯣꯠ ꯂꯦꯞꯄꯕꯨ 1,500ꯅ ꯑꯣꯛꯄ꯭ꯔꯣ? ꯂꯨꯄꯥ 2,000 ꯍꯦꯟꯅ ꯆꯪꯂꯤꯕꯅꯤ꯫ ꯑꯣꯖꯥ, ꯅꯪꯕꯨ ꯄꯩꯁꯥ ꯑꯗꯨ ꯁꯤꯡꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯍꯥꯏꯈꯤꯕꯗꯥꯏꯅꯦ? ꯅꯍꯥꯛꯅ ꯑꯩꯕꯨ ꯆꯥꯟꯕꯤꯅꯤ ꯍꯥꯏꯈꯤꯕꯗꯨꯗ ꯍꯥꯏꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯉꯁꯥꯏ ꯅꯪꯅ ꯅꯪꯒꯤ ꯄꯥꯈꯪ ꯃꯔꯨꯞ ꯑꯗꯨꯗ ꯆꯠꯈꯤꯕ ꯁꯥꯖꯠꯇꯨ ꯎꯔꯨꯔꯒ ꯑꯩꯍꯥꯛ ꯅꯪꯕꯨ ꯊꯥꯖꯕ ꯉꯝꯗ꯭ꯔꯦ꯫ ꯈꯨꯔꯥ, ꯀꯨꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯛꯄ ꯉꯝꯗ꯭ꯔꯦ꯫ ꯑꯩꯕꯨ ꯐꯨꯒꯦ ꯍꯥꯏꯔꯕꯁꯨ ꯐꯨꯕꯤꯌꯨ꯫ ꯑꯩꯍꯥꯛ ꯏꯀꯥꯏ ꯑꯩꯀꯤ ꯍꯨꯟꯗꯣꯛꯇꯨꯅ ꯆꯪꯖꯔꯤꯕꯁꯤꯅꯤ꯫ ꯇꯣꯟꯗꯣꯝꯕꯤꯅ ꯆꯠꯂꯤꯕ ꯁꯥꯖꯠ ꯑꯁꯤꯗ ꯑꯩ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯖꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯄꯩꯁꯥ ꯂꯨꯄꯥ 900 ꯑꯗꯨ ꯄꯤꯊꯣꯛꯈꯤꯗ꯭ꯔꯕꯗꯤ ꯋꯥ ꯊꯣꯛꯄ ꯇꯥꯔꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯅꯨꯄꯥꯅꯤ ꯍꯥꯏꯔꯒ ꯏꯖꯠ ꯑꯗꯨ ꯌꯥꯝ ꯌꯥꯎꯗꯕ꯫ ꯅꯨꯄꯤꯅꯤ ꯍꯥꯏꯔꯒ ꯏꯀꯥꯏꯕ ꯅꯥꯏꯗꯕꯤ꯫ ꯑꯣꯛꯇꯕꯤ, ꯅꯪꯕꯨ ꯑꯩꯅ ꯏꯆꯜꯅꯤ ꯍꯥꯏꯅ ꯊꯝꯈꯤꯒꯗ꯭ꯔꯣ? ꯆꯠꯂꯨ! ꯍꯥꯟꯅ ꯆꯠꯂꯣ꯫ ꯉꯥꯏꯈꯣꯅꯦ. ꯚꯥꯞ ꯑꯃꯨꯛꯇ ꯇꯥꯅꯈꯤꯁꯤꯅꯦ꯫ ꯀꯔꯤꯒꯤ ꯚꯥꯞ ꯇꯥꯅꯒꯗꯧꯔꯤꯕꯅꯣ? ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯚꯥꯞ ꯇꯥꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯅꯆꯥꯅꯨꯄꯤ ꯑꯐꯥꯎꯕꯤ ꯑꯁꯤꯅ ꯀꯩꯁꯨ ꯈꯪꯖꯗꯕ ꯑꯣꯖꯥ ꯑꯁꯤꯗꯒꯤ ꯂꯨꯄꯥ 1,000 ꯂꯧꯊꯣꯛꯂꯦ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅꯤ ꯍꯥꯏꯖꯤꯜꯂꯦ꯫ ꯑꯗꯨꯒ ꯄꯥꯈꯪ ꯑꯇꯩꯗ ꯅꯨꯡꯁꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ, ꯏꯖꯠ ꯃꯥꯡꯍꯟꯕꯤ꯫ ꯆꯠꯂꯣ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯐꯩ, ꯂꯩꯕꯤꯔꯣꯏ, ꯌꯨꯝꯁꯤꯗ ꯂꯩꯕꯤꯔꯣꯏ꯫ ꯍꯥꯏ ꯑꯣꯖꯥ, ꯂꯥꯎ, ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯔꯒꯦ ꯂꯥꯎ꯫ ꯆꯠꯁꯤ ꯆꯥꯍꯧꯂꯣ꯫ ꯑꯗꯨꯒ ꯅꯪꯒꯤ ꯄꯩꯁꯥꯗꯤ ꯁꯤꯡꯉꯔꯣꯏ, ꯏꯁꯥ ꯑꯣꯏꯅ ꯂꯧꯖꯧ꯫ ꯂꯥꯎ. ꯉꯥꯏꯈꯣꯅꯦ. ꯀꯔꯤꯅꯣꯅꯦ ꯉꯥꯡꯅꯔꯤꯗꯨꯕꯣ? ꯑꯗꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯥꯅꯦ? ꯂꯩꯀꯥꯏ ꯈꯪꯅꯔꯛꯇꯨꯅ ꯋꯥ ꯊꯣꯛꯅꯕ ꯇꯥꯔꯦꯅꯦ꯫ ꯍꯦ ꯏꯁ꯭ꯋꯔ, ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯏꯕꯨꯡꯉꯣ ꯑꯣꯖꯥ, ꯅꯪꯒꯤ ꯄꯩꯁꯥꯅ ꯀꯌꯥ ꯍꯥꯏꯕ? ꯈꯨꯔꯥꯏꯕꯨꯡꯉꯣ, ꯂꯨꯄꯥ 1,000ꯅꯤ꯫ ꯂꯨꯄꯥ 900 ꯑꯃꯅ ꯏꯃꯥꯈꯣꯏꯒꯤ ꯃꯔꯨꯞꯀꯤ ꯁꯦꯜꯅꯤ꯫ 100 ꯑꯃꯅ ꯑꯩꯒꯤꯅꯤ꯫ ꯐꯔꯦ. ꯌꯨꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯂꯩꯀꯥꯏ ꯈꯪꯍꯟꯗꯨꯅ ꯋꯥ ꯂꯥꯎꯗꯨꯅ ꯑꯩꯍꯥꯛꯄꯨ ꯁꯤꯔꯝꯗꯥꯏꯁꯤꯗ ꯏꯀꯥꯏꯕ ꯅꯪꯂꯨꯕ ꯍꯧꯅꯗ꯭ꯔꯦ꯫ ꯁꯦ. ꯅꯪꯒꯤ 900 ꯑꯃꯗꯤ ꯏꯄꯥ ꯄꯤꯔꯒꯦ꯫ 100 ꯑꯃꯗꯤ ꯅꯍꯥꯛꯅ ꯑꯣꯖꯥ ꯑꯣꯏꯔꯒ ꯏꯆꯥꯅꯨꯄꯤ ꯁꯥꯇ꯭ꯔꯤ ꯑꯁꯤꯒ ꯈꯪꯅ ꯆꯥꯟꯅꯔꯨꯕꯒꯤ ꯃꯃꯜ ꯑꯣꯏꯔꯣ꯫ ꯃꯅꯥ ꯃꯅꯤꯜ ꯅꯥꯏꯔꯅꯨ꯫ ꯁꯦ. ꯂꯨꯄꯥ 900 ꯁꯤ ꯂꯧꯔꯣ. ꯆꯠꯂꯣ. ꯑꯁꯤ ꯌꯧꯅ ꯃꯣꯠꯂꯕ, ꯇꯨꯀꯠꯆꯈ꯭ꯔꯕ ꯌꯨꯝ ꯑꯁꯤꯗ ꯂꯩꯗꯨꯅ ꯑꯩꯍꯥꯛ ꯁꯣꯏꯔꯕꯅꯤ꯫ ꯂꯩꯍꯧꯔꯣ, ꯃꯤꯍꯥꯠꯄ ꯑꯃꯒ, ꯑꯣꯛꯇꯕꯤ ꯑꯃꯒ, ꯆꯀ꯭ꯔꯤ ꯑꯃꯒ, ꯕꯥꯖꯤꯒ ꯂꯩꯃꯤꯟꯅꯍꯧꯔꯣ꯫ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯂꯩꯗꯨꯅ ꯑꯩ ꯁꯥꯟꯇꯤ ꯐꯪꯂꯣꯏꯗꯧꯔꯤ꯫ ꯅꯪꯅ ꯀꯗꯥꯏꯗ ꯆꯠꯄ ꯌꯥꯒꯗꯒꯦꯅꯦ ꯏꯕꯣꯍꯜ? ꯅꯪꯗꯤ ꯏꯆꯥ ꯅꯨꯄꯥ ꯑꯍꯜꯅꯤ꯫ ꯑꯩꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯒ ꯌꯨꯝ ꯑꯁꯤ ꯅꯍꯥꯛꯅ ꯄꯨꯍꯧꯐꯝ ꯊꯣꯛꯏ꯫ ꯅꯪ ꯆꯠꯄ ꯌꯥꯗꯦꯀꯣ꯫ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛꯅꯤ꯫ ꯅꯍꯥꯛꯅ ꯇꯥꯏꯁꯤꯟꯅꯕ, ꯑꯐꯕ ꯇꯥꯅꯕ ꯍꯣꯠꯅꯧ꯫ ꯍꯔꯦ ꯀ꯭ꯔꯤꯁꯅ, 900 ꯑꯃꯁꯨ ꯅꯥꯟꯊꯣꯛꯈ꯭ꯔꯕ? ꯂꯨꯄꯥ 200 ꯈꯛ ꯂꯩꯔꯤ꯫ ꯑꯗꯨꯅꯤ ꯍꯧꯈꯤꯕ ꯃꯄꯣꯛꯀꯤ ꯇꯧꯈꯤꯕ ꯄꯥꯞ꯫ ꯔꯥꯙꯦ. ꯀꯔꯤꯅꯣꯅꯦ ꯇꯝꯄꯥꯛ, ꯅꯪꯒꯤꯅ ꯀꯔꯤ ꯋꯥꯀꯠꯅꯣ? ꯕꯥꯖꯤ, ꯑꯩꯍꯥꯛ ꯂꯩꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯑꯋꯥꯕ ꯌꯥꯝꯅ ꯊꯣꯛꯂꯦ꯫
ꯑꯩꯍꯥꯛꯁꯨ ꯏꯄꯥꯝꯗ ꯆꯠꯆꯈ꯭ꯔꯒꯦ ꯕꯥꯖꯤꯒꯤ ꯁꯦꯕꯥꯗꯤ ꯃꯩꯁꯅꯥꯝ ꯁꯨꯅꯤꯇꯥ ꯗꯦꯕꯤꯅ ꯇꯧꯍꯟꯕꯤꯔꯣ ꯑꯩꯕꯨ ꯊꯤꯟꯕꯤꯔꯣ ꯕꯥꯖꯤ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯣ ꯇꯝꯄꯥꯛ ꯑꯩꯕꯨ ꯚꯥꯕ ꯑꯃꯠꯇ ꯇꯥꯗ꯭ꯔꯦꯅꯦ ꯕꯥꯖꯤꯅ ꯈꯔꯁ ꯇꯧꯗ꯭ꯔꯤꯕꯁꯤ ꯃꯉꯣꯟꯗꯗ ꯃꯉꯥꯏꯔꯦꯅꯦ ꯑꯗꯨꯅ ꯆꯂꯥꯛ ꯇꯧꯔꯤꯕꯅꯤ ꯆꯂꯥꯛꯀꯤ ꯅꯠꯆꯗꯦ ꯕꯥꯖꯤ ꯑꯩ ꯄꯩꯁꯥ ꯄꯥꯝꯖꯗꯦ ꯏꯅꯥꯎꯅꯨꯄꯤ ꯇꯁꯦꯡꯅ ꯑꯃ ꯂꯩꯔꯕꯅꯤꯅ ꯑꯩ ꯂꯩꯔꯨꯕꯒꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯦ ꯕꯥꯖꯤ ꯅꯍꯥꯟ ꯃꯈꯩ ꯃꯁꯛ ꯈꯪꯗ꯭ꯔꯤꯉꯩꯗꯗꯤ ꯐꯥꯒꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯤ ꯍꯧꯖꯤꯛꯇꯤ ꯐꯥꯒꯤ ꯅꯠꯂꯝꯗ꯭ꯔꯦ ꯑꯩꯍꯥꯛꯅ ꯑꯃꯨꯛ ꯃꯌꯥꯝꯗ ꯑꯋꯥꯕ ꯄꯤꯗꯧ ꯁꯔꯨꯛ ꯑꯩ ꯏꯄꯥꯝꯗ ꯑꯉꯥꯡ 3 ꯑꯁꯤ ꯄꯨꯔꯒ ꯆꯠꯆꯈ꯭ꯔꯒꯦ ꯕꯥꯖꯤ ꯅꯪꯒꯨꯝꯕ ꯏꯃꯧ ꯊꯦꯡꯅꯗ꯭ꯔꯤꯍꯦ ꯅꯪꯇꯅꯤ ꯑꯩꯒꯤ ꯏꯃꯧ ꯑꯇꯣꯞꯄ ꯑꯃꯨꯛ ꯊꯤꯕ ꯌꯥꯗꯦꯀꯣ 이보ꯍꯜ ꯅꯪꯒꯤ ꯂꯨꯄꯥ 2,000 ꯑꯗꯨ ꯁꯤꯡꯂꯛꯂꯒꯅꯨ ꯌꯥꯔꯦ ꯑꯗꯨꯒ ꯇꯝꯄꯥꯛꯀꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯍꯟꯗꯕꯗꯤ ꯌꯥꯗꯦꯀꯣ ꯅꯪ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯉꯁꯤꯗꯒꯤ ꯊꯥꯗꯣꯛꯎ ꯁꯦ ꯐꯔꯦ 이베마 ꯂꯨꯄꯥ 200ꯁꯤ ꯅꯪꯒꯤꯅꯤ ꯁꯦ ꯅꯍꯥꯛ ꯃꯁꯤ ꯂꯧꯁꯤꯜꯂꯣꯁꯦ ꯅꯠꯇꯦ ꯕꯥꯖꯤ ꯑꯩꯍꯥꯛ ꯄꯩꯁꯥ ꯄꯥꯝꯖꯗꯦ ꯕꯥꯖꯤ ꯁꯦꯅꯦ ꯂꯧꯁꯤꯜꯂꯨꯅꯦ ꯅꯪꯒꯤꯁꯤꯗꯤ ꯏꯄꯥꯅ ꯌꯥꯅ ꯄꯤꯕ ꯄꯩꯁꯥꯅꯤꯅꯦ ꯌꯥꯝꯗꯤ ꯌꯥꯝꯗ꯭ꯔꯦ ꯁꯦ ꯕꯁ ꯄꯨꯡꯀꯣꯛ ꯀꯣꯛꯂꯦꯗꯅ ꯁꯦꯠ ꯍꯦꯛ ꯅꯥꯜꯂꯤ ꯌꯥꯔꯦꯀꯣ ꯅꯈꯣꯏ ꯂꯣꯏꯅꯃꯛꯀꯤ ꯅꯤꯡꯕ ꯊꯨꯡꯂꯦꯀꯣ ꯅꯈꯣꯏꯒꯤꯗꯃꯛ ꯑꯩꯍꯥꯛꯅ ꯂꯩꯖꯕ ꯄꯩꯁꯥ ꯇꯤꯡꯂꯦ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯗꯅꯕ ꯁꯤꯜꯂꯦ ꯉꯁꯤꯅ ꯑꯔꯣꯏꯕꯅꯤ ꯇꯨꯡꯗꯗꯤ ꯕꯥꯖꯤꯗ ꯑꯃꯨꯛ ꯍꯥꯏꯔꯛꯂꯒꯅꯨ ꯅꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯌꯨꯝ ꯑꯁꯤ ꯃꯅꯥ ꯃꯅꯤꯜ ꯅꯥꯏꯗꯅ ꯄꯨꯍꯧꯔꯣ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯏꯁꯥꯒꯤ ꯅꯨꯡꯉꯥꯏꯅꯕ ꯑꯃꯨꯛ ꯌꯦꯡꯗꯕ ꯌꯥꯗ꯭ꯔꯦ ꯇꯝꯄꯥꯛ ꯑꯩꯒꯤ ꯐꯤꯔꯣꯟꯗꯨ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯎ ꯑꯩ ꯍꯌꯦꯡꯃꯛ ꯇꯤꯔꯊ ꯖꯇ꯭ꯔꯥ ꯇꯧꯈꯤꯗꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯇꯤꯔꯊ ꯆꯠꯂꯒꯦ ꯕꯥꯖꯤ ꯀꯔꯝꯅ ꯇꯤꯔꯊ ꯆꯠꯀꯗꯧꯔꯤꯕ ꯄꯩꯁꯥꯗꯤ ꯂꯣꯏꯅ ꯂꯣꯏꯊꯣꯛꯂꯦ ꯕꯥꯖꯤꯅ ꯀꯔꯝꯅ ꯇꯤꯔꯊ ꯆꯠꯀꯅꯤ ꯕꯥꯖꯤ ꯉꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯑꯩꯍꯥꯛ ꯌꯨꯝꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯍꯌꯦꯡꯃꯛ ꯇꯤꯔꯊ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯅꯈꯣꯏꯗ ꯇꯥꯛꯇꯕꯅꯤꯗ ꯑꯩꯒꯤ ꯂꯨꯄꯥ 2,000 ꯑꯃꯁꯨ ꯂꯩꯔꯤ ꯅꯈꯣꯏ ꯀꯅꯥꯃꯠꯇ ꯈꯪꯍꯟꯗꯅ ꯂꯧ ꯌꯦꯟꯅꯕꯒꯤ ꯁꯦꯜ ꯆꯥꯕꯗ ꯈꯥꯛꯆꯤꯜꯍꯧꯕꯅꯤ 2,000 ꯑꯃꯗꯤ ꯅꯈꯣꯏꯅ ꯂꯧꯊꯣꯛꯄꯤꯔꯦ ꯑꯇꯣꯞꯄ 2,000 ꯁꯤꯃꯗꯤ ꯑꯩ ꯏꯊꯟꯇ ꯂꯣꯏꯁꯟꯖꯔꯨꯔꯒꯦ ꯍꯔꯦ ꯀ꯭ꯔꯤꯁꯅ